ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯝꯐꯥꯏ ꯚꯤꯂꯦꯖꯇꯒꯤ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ 22 ꯔꯥꯏꯐꯜ ꯑꯃ, ꯂꯥꯏꯐ ꯑꯦꯝꯌꯨꯅꯤꯁꯟ 39, ꯕ꯭ꯂꯦꯡ ꯀꯥꯔꯇ꯭ꯔꯤꯖ 8, ꯑꯦꯂꯨꯝ JMK ꯑꯦꯝꯌꯨꯅꯤꯁꯟ 19, MK12G ꯑꯦꯝꯌꯨꯅꯤꯁꯟ 10, HE hand grenade 15, tube launching turret, magazine box ama, charger yauna walkie-talkie set ama, triple plastic blue amani hairi. Amaromda Bisnupur district ke manung channa laiba tera khongsang bidagi opium ga loinana miyoi ani fare hairi. Hairiba miyoi ani adude kwakta dagi MD Nur Haman, Elias Nura Haman, chahi yankai mathoi amadi EVM ni hairi. Makoi dagi opium chawrakna kg 5 gram chawga ga marifun taret amadi brown sugar kg amaga gram 3 rom phagat pangamkrai. Imphal West district dagi so heroin powder ga konana miyoi ani so fa bangamkrai. Fagalaba miyoi sing adude ukrul dagi khaying longba chahi nifuga mari amadi kamzong dagi ngahanwi kasung chahi kuntra taret ni hairi. Makoi dagi heroin powder chawrakna kg amarom amadi car ama phagat pangamkhe. National Highway 37 amadi National Highway 2 da lamdam asigi tangai fadaba nongmada changdaba yadraba potlam puba gari chahunga taret amadi chaniga hompumapan hairiba lambi asida apanba yaudana pusilakhi. Makhata na potchai pusilaknaba khudong thiningai oiba mafam kaya dasu security force na akanba section tharang lokhatke. Manipur gi district pumna makta pamdaba thokdok thoktanabagidama punna checkpoint jamaga kuntra da achat awoksing check tawada jingnaba ching amasung tamda punna miyoi chaniga marifu nipan phagatuna wahang pahang chathakhe hairi.